ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯃꯗꯒꯤ ꯄꯤꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ 4 ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯅ꯭ꯌꯨꯁ ꯁꯔꯚꯤꯁ ꯏꯝꯐꯥꯜ ꯖꯨꯂꯥꯏ 8 ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯏꯔꯥꯡ ꯉꯥꯡꯈ ꯂꯩꯀꯥꯏ ꯑꯦꯗꯚꯥꯟꯁ ꯀꯣꯂꯦꯖ ꯃꯅꯥꯛꯇ ꯂꯩꯕ ꯗꯤ ꯒ꯭ꯂꯣꯔꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯃꯣꯏꯔꯥꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯍꯣꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ 4 ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ 4 ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯍꯣꯝ ꯑꯁꯤꯗ ꯂꯩꯔꯝꯗꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ 4 ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯊꯣꯏ ꯁꯤꯡꯍ ꯆꯍꯤ 11, ꯑꯄꯣꯛꯄ ꯑꯦꯝ ꯊꯣꯏꯕ ꯁꯤꯡ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯑꯦꯝ ꯀꯩꯁꯤꯡꯂꯨ ꯗꯦꯕꯤ ꯀꯧꯏ꯫ ꯐꯨꯕꯥꯜꯂꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯕ꯭ꯔꯣꯀꯟ ꯐꯦꯃꯤꯂꯤ ꯑꯣꯏꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯍꯣꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯂꯥꯏꯐ꯭ꯔꯥꯛꯄꯝ ꯔꯣꯍꯤꯠ ꯁꯤꯡꯍ ꯆꯍꯤ 13, ꯑꯄꯣꯛꯄ ꯑꯦꯜ ꯔꯥꯀꯦꯁ ꯁꯤꯡ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯑꯦꯜ ꯑꯣꯡꯕꯤ ꯁꯨꯅꯤꯕꯥꯂꯥ ꯗꯦꯕꯤ ꯀꯧꯏ꯫ ꯃꯣꯏꯔꯥꯡ ꯄꯥꯠꯂꯧ ꯑꯍꯨꯝꯁꯨꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯃꯥꯂꯦꯝꯉꯥꯟꯕ ꯆꯍꯤ 10, ꯑꯄꯣꯛꯄꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯁꯤꯂꯥ ꯗꯦꯕꯤ ꯅꯤꯡꯊꯧꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 11 ꯑꯃꯗꯤ ꯃꯔꯤꯁꯨꯕꯗ ꯑꯉꯣꯝ ꯔꯥꯖꯦꯟ ꯁꯤꯡꯍ ꯆꯍꯤ 9, ꯑꯄꯣꯛꯄ ꯑꯉꯣꯝ ꯇꯣꯝꯕ ꯀꯧꯏ ꯃꯣꯏꯔꯥꯡ ꯆꯤꯡꯒꯩꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ 4 ꯑꯁꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯃꯈꯣꯏ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕꯒꯤꯗꯃꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯐꯣꯇꯣꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯃꯈꯣꯡꯅꯆꯤꯡꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯇꯨꯅ ꯐꯪꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯅꯅ ꯆꯥꯏꯜ ꯂꯥꯏꯟꯗꯁꯨ ꯗꯤ.ꯁꯤ.ꯕꯤ.ꯌꯨ ꯑꯃꯗꯤ ꯁꯤ.ꯗꯤ.ꯕꯤ.ꯌꯨ.ꯁꯤ. ꯕꯤꯁꯅꯨꯄꯨꯔꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕꯤꯔꯕꯗꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 9862948678 ꯅꯠꯇ꯭ꯔꯒ 8787780830 ꯑꯃꯗꯤ 6283503966 ꯗ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣ.ꯁꯤ. ꯏꯟꯁꯄꯦꯛꯇꯔ ꯔꯥꯖꯦꯟꯅꯁꯨ ꯄꯥꯎ-ꯆꯦ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯛꯂꯤ꯫